ꯐꯪꯂꯩꯆꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯂꯕ ꯁꯪꯒꯣꯝ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯖꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯇꯧ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯃꯤꯜꯛ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯄꯨꯊꯣꯛꯏꯕꯅꯣ ꯃꯁꯤ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯈꯟꯗꯨꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯀꯁꯇꯃꯔ ꯑꯃ ꯂꯥꯛꯑꯦ ꯀꯁꯇꯃꯔ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯈꯣꯏꯗ ꯍꯪꯖꯒꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗꯁꯨ ꯑꯩ ꯍꯪꯖꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ ꯁꯪꯒꯣꯝ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯀꯛꯆꯤꯡ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯤꯌꯣꯔ ꯃꯤꯜꯛ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯌꯣꯔ ꯃꯤꯜꯛ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯥꯅꯔꯤ ꯃꯌꯥꯝ ꯐꯪꯂꯩꯆꯥ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯠꯂꯤꯕ ꯑꯁꯤꯒꯨꯝꯂꯕ ꯁꯪꯒꯣꯝ ꯑꯗꯨꯅꯤ ꯁꯪꯒꯣꯝ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯀꯌꯥꯗ ꯌꯣꯜꯂꯤ ꯃꯥꯒꯤ ꯃꯃꯜꯅ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯁꯪꯒꯣꯝ ꯑꯁꯤ ꯂꯤꯇꯔꯗ ꯊꯥꯡꯒꯠꯂꯒꯁꯨ ꯑꯣꯜꯂꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯍꯟ ꯑꯃ ꯇꯥꯛꯄꯤꯔꯝꯕꯅꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯧꯏ 30 ꯂꯦꯛꯇꯣꯃꯤꯇꯔ 30-32 ꯐꯪꯉꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯁꯪꯒꯣꯝꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯤꯗꯩ ꯂꯧꯕꯤꯕꯅꯦꯀꯣ ꯁꯤꯗꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯤ ꯁꯤꯗ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯔꯣ ꯂꯪꯃꯩꯗꯣꯡ ꯑꯁꯣꯝꯗꯒꯤ ꯂꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗꯩ ꯁꯤꯗꯩꯗ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯑꯩ ꯁꯪꯒꯣꯝꯒꯤꯗꯃꯛꯇ ꯑꯩ ꯀꯁꯇꯃꯔ ꯌꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯣꯡꯃꯒꯤ ꯂꯤꯇꯔ 10 ꯀꯩ ꯍꯦꯟꯅ ꯌꯣꯟꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒꯤ ꯆꯥꯡꯗꯨ ꯈꯛꯇ ꯑꯗꯨꯝ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯕꯅꯦ ꯂꯧꯕꯕꯨꯗꯤ ꯇꯃꯣꯒꯤ ꯁꯤ ꯁꯟ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁꯝ ꯂꯤꯇꯔ 90-80 ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯊꯣꯛꯄ꯭ꯔꯗꯤ ꯈꯜꯂꯤ ꯇꯃꯣꯒꯤ ꯑꯗꯣ ꯁꯤꯗꯒꯤ ꯏꯁꯤꯡ ꯌꯥꯟꯗꯅ ꯄꯤꯔꯛꯄꯁꯦ ꯃꯣꯏꯒꯤ ꯂꯦꯛꯇꯣꯃꯤꯇꯔꯗ ꯑꯣꯟꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛꯀꯗꯤ ꯐꯪꯕ ꯉꯝꯃꯤ ꯑꯗꯨꯝ 32 ꯑꯗꯨꯝ 34 ꯐꯪꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩ 30 ꯗꯩꯅ ꯑꯗꯨꯝ 35 ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯃꯥꯒꯤ ꯄꯤꯌꯣꯔꯤꯇꯤꯁꯤ ꯋꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯁꯪꯒꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯌꯣꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ 35 ꯑꯩꯈꯣꯏꯒꯤ YBUꯗꯒ ꯂꯧꯔꯤꯁꯦ 35-40ꯒ ꯂꯧꯋꯦ ꯑꯗꯣ ꯁꯤꯗꯗꯤ 50 ꯕ꯭ꯔꯗꯔꯅ ꯑꯃꯨꯛ ꯁꯦꯜ ꯇꯧꯕꯗꯣ ꯑꯝꯇ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤꯗꯒꯤ ꯂꯧꯕꯅ ꯀꯌꯥ ꯑꯗꯨꯒ ꯁꯤꯗꯒꯤ ꯂꯧꯕꯅ 50ꯗ ꯂꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯇꯧꯕꯅ 60ꯗ ꯂꯧꯋꯦ ꯑꯗꯣ ꯑꯩ YBUꯁꯨ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒ ꯀ꯭ꯋꯥꯂꯤꯇꯤ ꯃꯣꯏꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯃꯣꯏꯁꯨ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯃꯣꯏ ꯇꯧꯔꯛꯄꯅꯤꯅꯀꯣ ꯈꯤꯇꯪ ꯏꯁꯤꯡ ꯑꯗꯨꯝ ꯃꯣꯏ ꯑꯣꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯁꯤꯡ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯅ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯁꯣꯝꯒꯤ ꯕ꯭ꯔꯗꯔꯒꯤ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯁꯇꯃꯔꯗꯨꯅꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯀꯩꯗꯧꯕ ꯁꯪꯒꯣꯝꯁꯤꯒꯤ ꯑꯣꯏꯕ ꯄꯤꯌꯣꯔꯤꯇꯤꯒꯤꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯤꯗꯩ ꯂꯧꯕꯗꯤꯀꯣ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯩꯈꯣꯏꯅ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗꯩ ꯂꯧꯕ ꯀꯥꯟꯗ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛꯇꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯉꯁꯤꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯑꯗꯣ ꯍꯣꯏ ꯗꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯒꯤ ꯁꯥꯒꯠꯂꯛꯄꯅꯤꯅꯀꯣ ꯕꯤꯟꯗꯥ ꯑꯣꯟꯕ ꯌꯥꯎꯏ ꯈꯣꯠꯂꯤ ꯑꯗꯨꯀꯥꯟꯗꯕꯨꯗꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏ ꯑꯗꯨꯅꯗꯤ ꯁꯪꯒꯣꯝ ꯐꯠꯇꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟꯗꯤ ꯂꯥꯛꯇꯦ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯪꯒꯣꯝ ꯐꯠꯇꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯍꯥꯏꯕ ꯏꯌꯥꯝꯕ ꯁꯤꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯁꯪꯒꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯐꯥꯔꯝ ꯇꯧꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯐꯪꯂꯩꯆꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯕꯤꯌꯨ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄꯒꯤꯗꯃꯛꯇ ꯕ꯭ꯔꯗꯔꯕꯨ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯍꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯆꯤꯟꯖꯥꯛꯀꯤꯗꯃꯛꯇꯀꯣ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯐꯥꯔꯝ ꯑꯁꯤꯗ ꯁꯟꯕꯤ ꯁꯟꯅꯥꯎ ꯄꯨꯟꯅ ꯀꯌꯥ ꯂꯩꯕꯅꯣ ꯑꯃꯗꯤ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯟꯒꯤ ꯁꯦꯕꯥ ꯍꯥꯏꯔꯤꯕ ꯃꯦꯅꯦꯖꯃꯦꯟ ꯃꯌꯥꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ